Good morning guys, mayam tum hawannarabo ayung antagi khufajasedi ko mayam khufaja ama ne ba ko leichil ga tarana khufaja ama ado yumda su yam ingsalle ba khuing ama inge yumda su ado ilausing khaw su loinare hojikdi thabak su yamna kanma matam ne ba ko adudi makha ta ba video su mucharage mayam yengminarasi ko ayung antagi ru jamai ta thong lai seba tawge tawnya ba ko mayam lai seba hana tawthoni lai ka ge khirki sing cha hangdok chare hana ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯒꯩꯒꯤ ꯂꯥꯏ ꯂꯩꯕꯅꯤꯅꯀꯣ ꯃꯌꯥꯝ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯌꯥꯝ ꯀꯨꯞꯅ ꯍꯣꯠꯅꯖꯩꯌꯦꯕꯀꯣ ꯂꯥꯏ ꯀꯥꯁꯦ ꯐꯖꯅ ꯅꯥꯟꯅ ꯋꯥꯏ ꯇꯩꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯝꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯏꯃꯨꯡꯒꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯄꯥꯟꯒꯤ ꯕꯤꯟꯗꯥ ꯗꯦꯕꯤ ꯏꯃꯥꯒꯤ ꯑꯃꯨꯛ ꯐꯖꯅ ꯋꯥꯏ ꯇꯩꯊꯣꯛꯄꯤꯔꯅꯤ ꯂꯩ ꯀꯠꯄꯤꯔꯝꯕꯅꯦꯕꯀꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯕꯣꯛ ꯑꯣꯏꯕ ꯅꯥꯀꯠꯇ ꯀꯟꯅ ꯒꯥꯔꯤ ꯏꯟꯅ ꯁꯥꯟꯅꯔꯤ ꯃꯧ ꯑꯣꯏꯕꯁꯦ ꯋꯥꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯋꯥꯔꯗꯤ ꯋꯥꯏ ꯍꯥꯏꯕꯤꯔꯛꯎꯀꯣ ꯅꯨꯡꯉꯥꯏꯔꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯂꯥꯏ ꯀꯠꯅꯕ ꯂꯩ ꯍꯦꯛꯏꯅꯦꯕꯀꯣ ꯑꯩꯁꯦ ꯃꯌꯥꯝ ꯏꯅꯦꯝꯕꯣꯏꯁꯨ ꯏꯪꯉꯦ ꯍꯥꯏꯅ ꯁꯣꯟꯗ ꯀꯟꯅ ꯃꯩ ꯇꯤꯛꯅꯔꯤ ꯍꯟꯗꯛ ꯏꯪꯁꯨ ꯌꯥꯝ ꯏꯪꯁꯜꯂꯦ ꯅꯣꯡ ꯅꯤꯅꯤꯁꯦ ꯌꯥꯝꯅ ꯏꯪꯁꯜꯂꯦꯕꯀꯣ ꯃꯌꯥꯝ ꯂꯩꯆꯤꯟꯒꯁꯦ ꯌꯥꯝ ꯊꯥꯔꯦꯕ ꯍꯟꯗꯛ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥ ꯆꯣꯡ ꯆꯣꯡꯅ ꯁꯥꯟꯅꯅ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨ ꯃꯅꯥꯛꯁꯤꯗ ꯊꯕꯛ ꯃꯐꯝꯗꯗꯤ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯅꯤꯅ ꯔꯨꯝꯗ ꯁꯨꯝ ꯂꯩꯕꯅꯤꯅ ꯃꯄꯥꯟꯗ ꯌꯥꯝ ꯊꯣꯛꯄ ꯐꯪꯗꯕꯅꯤꯅ ꯃꯣꯏ ꯌꯨꯝꯗ ꯂꯥꯛꯑꯗꯤ ꯉꯥꯎꯔꯦꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯆꯦꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯃꯄꯥꯟꯗ ꯁꯨꯃꯥꯡꯒ ꯂꯩꯕꯁꯤꯒ ꯃꯣꯏ ꯉꯥꯎꯔꯦꯕꯀꯣ ꯅꯨꯡꯉꯥꯏꯃꯟꯅ ꯍꯧꯖꯤꯛ ꯏꯃꯨꯡꯒꯤ ꯑꯃꯨꯛ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯄꯨꯒꯤ ꯑꯃꯨꯛ ꯂꯩ ꯀꯠꯂꯅꯦꯕꯀꯣ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥ ꯂꯣꯟꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯆꯥ ꯂꯣꯜꯂꯅꯤ ꯑꯗꯨꯒ ꯊꯛꯃꯤꯟꯅꯔꯅꯤ ꯏꯅꯦꯝꯕꯣꯛꯒꯤ ꯈꯨꯕꯣꯛ ꯇꯧꯅ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯅꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯈꯨꯕꯣꯛꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅ ꯌꯨꯡꯅ ꯂꯩꯒꯦ ꯆꯥꯕꯧ ꯍꯩꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯏꯀꯨꯕꯣꯛꯅ ꯆꯥ ꯊꯛꯄꯒꯤ ꯑꯦꯛꯇꯤꯡ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯗꯤ ꯏꯊꯟꯇ ꯅꯣꯛꯅ ꯁꯤꯔꯦ ꯃꯌꯥꯝ ꯎꯕꯗ ꯃꯕꯣꯛꯇ ꯂꯥꯡꯒꯅꯨ ꯅꯣꯛꯑꯦ ꯑꯩꯅ ꯆꯨꯞꯆꯥꯞ ꯂꯩꯌꯨ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯃꯁꯤ ꯑꯉꯥꯡꯁꯦ ꯏꯀꯨꯕꯣꯛꯇꯤ ꯆꯤꯅꯤꯒꯤ ꯆꯥ ꯊꯛꯇꯦꯕꯀꯣ ꯊꯨꯝꯒꯤ ꯆꯥ ꯊꯛꯑꯦꯕ ꯑꯗꯨꯅ ꯊꯨꯝꯒꯤ ꯆꯥ ꯂꯣꯜꯂꯦ ꯇꯣꯉꯥꯟꯅ ꯏꯀꯨꯕꯣꯛꯀꯤ ꯑꯗꯣ ꯆꯤꯅꯤ ꯆꯥꯕꯁꯦ ꯐꯠꯇꯦꯕꯀꯣ ꯃꯌꯥꯝ ꯆꯤꯅꯤ ꯆꯥꯗ꯭ꯔꯤꯉꯩ ꯐꯔꯦ ꯍꯧꯖꯤꯛꯀꯥꯟ ꯁꯨꯒꯔ ꯑꯅꯥꯕ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯌꯥꯝꯅ ꯇꯧꯔꯦꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯆꯤꯅꯤ ꯆꯥꯗ꯭ꯔꯤꯉꯩ ꯐꯔꯕꯅꯦꯕꯀꯣ ꯌꯦꯅꯝ ꯈꯔ ꯍꯦꯛꯀꯦ
Hinjang thongnabagi fadigom sidi chana yaroktreabako. Fadigom nisena. Yanam kra hekige. Yanam he. Jimakha komurage. Lay thaba khara mayam da yang halake ko. Oinyam bok na thayang tani abako se. Mapa macha makha gare. Yung chak pambin. Mapan ni phaja sare ken dana ko mayam je jam ki le bako mapan se. Ken na yarok treba. This na ko inya magiyong ni. Hojik cha nungju thakpa lorabani phia suba khara laibako phia suba khara sama thakta phawdoe nungsa chom ta sa de bako mem chum jang dai chin na tani le chin khutha ma sadra su sum phawdoe ba je phamung manung chai ba sing je phamung sing je loi salani phajana nan na Hojik mo manung loi chan ba lore phamung manung loi na loi chan ba lore abako urang thana ba mi ni khoi gi kana rang than ga ba lai contact to biro nam phaja thari Mapa macha mapan gi grill se rang tharamini aboko nga ko tharai nai phammini tawise yango Adidi mayam ngasi gidi siga sumlo samjago ko mayam mathangi blog tamu thengna sing ngasi gidi bye bye